Akasbani Imphal Ngangbam Nganthoi na pau pazari ahanbada maruiba pau Manipur da haukiba pung kun marida COVID ki anoba case satret marifu manga thengnaki positive oiba mioi nipan siki Imphal Municipal Corporation sahi manga gi tama pung phakibaga loinana ngasidagi dissolve tawkhre Mukhyamantri N Biren na hairi lawu singu gi lamda mayoknariba khudongsa daba kaya kokhanaba sarkarna akanba thabak paikhatli Lebak asida hauji COVID-19 ki active case ki masing lakh tara gi makhada leire amasung Bharat haukiba pung kun marida COVID ki anaba lakh ama lising tara taret naba phakibaga loinana naba pharakpagi sang sada mai fudara manga dasmik taruk mari yaure Raja Kharada lockdown ya thing basing komthokna rabasu COVID-19 laiset ki akiba leiriba maramna miyamna section ba watpagi thawang sing tokpina ba haijari yariba makai yumdagi sathoktana leibiyo tangai fadana sathoklabadi face mask upiyo phutaru ki social distancing thambiyo maimit amadi khutsa toina hamdoktuna taru tanana thambiyo sungsoi soidana vaccine kapthokpiyo COVID kamari lenaba pausingi damak National Helpline number 011-23978-046 natraga 1075 ta phone tawbiba yagani COVID-19 dagi ngapthoknaba tangai fadaba sana kanglon singakna satpinaba Manipuri saisakpi thoksom lansana sanuna appeal tawraduna hai Mayambu thokchom lansana sanuna khurumjari nungsizaraba ireicha sing tamthiraba COVID-19 laichatagi kanjanabugidamak aikhoi amuk hanna cheksinbagi fireb longminarasi COVID ki vaccine soidana kapthokpiyu face mask soidana upiyu mi amaga gi marakta foot taruk lapna lebiyu hand sanitizer sizinabiyu hand wash natraga sabon sizinaduna khutsa sengna hamdokpiyu laichat asidagi ngakthoknaba matam gi lengakna piba tangai fadaba chatna kanglon sing aikhoi khudingmakna ngakna satminasi Jackson bahaiba sina laichat asi changhandanabagi khwaidagi pharaba pambaini mayambu amukka hanna khurumjari Haujik mapung oiba pau Manipur da haukiba pung kun marida COVID ki anoba case satret marifu manga thengnabaga loinana apunba positive case ki masing lising humfuma thoi supna maifudra taruk sure Raijagi haksel bibhag nga sinumidang wairam thokpa cherol amada hai COVID ki sample punna lising ni pan supna humudra mari test tawbada miyoi satret marifu manga positive oiba thengnakhibani ngasigi oina positive oibagi sang sada mapan dasmik taret ni positive oikiba miyoi sing adudi Imphal West tagi sahum supna mapan Imphal East tagi sama tara manga Churasanpur dagi humbudara taret Bisnupur amasung Thawbal dagi humpuni Kaksing dagi yangkhaini thoi Jiribam dagi kuntra mari Tamenglong dagi kuni thoi Ukhrul dagi kun Sandel dagi tara mari Senapati dagi tara mathoi None dagi mari Kangpokpi dagi ani amasung Tengnopol dagi amani Hairiba matam asigi manungda COVID positive oiba miyo nipan sikhibaga loinana sikhiba migi masing samapan manfudara nipan sure sikhiba sing adu Imphal West dagi mari Imphal East Sandel Kaksing amasung Kangpokpi dagi amamamni Art of Living Manipur nangasi Imphal gi hanba Manipur Rifles ki ground da nongmagi oiba COVID-19 gi mass vaccination pangthokre thoromduda miyo chahumlomda COVID ki hanba dose ki vaccine kapki vaccine kapam aduda lakhiba Lok Sabha gi MP Dr. R.K. Ranjan Singh na hai sahi asigi December tha fawbada leba asigi mipum khudingma COVID ki vaccine kapthokpa haiba Pradhan Mantri Narendra Modi gi pandam adu phanghanaba honabada masigumba mass vaccination gi khongjang asina chauna mateng oigani khongthang adugi matangda Art of Living gi Apex Body Member Binod Kumar Sethi na hai leibak sinba thongbada Art of ba tongan ba COVID ki tengbang singi thorom singi manungda vaccination drive su amani Haujik mayok nariba miyoi ba khunai gi oiba khudong thiba kaya sidagi tholakpa pukning langtaknaba amadi leita pham khangdabana singba kokhanba ngamnabagi damak Art of Living na helpline number amasu hangdokle hairiba khudongcha dabasing asi mayok naraba miyoi singna telephone number 700-5658-504 da Manipuri lol da counseling tawba yagani haina Art of Living gi serol mana hairi Kaisamthong Kendra gi ward number 9 COVID-19 task force nasu numit nini supna COVID ki mass vaccination program chathakre maduda punna miyoi chani yankhairom da COVID ki vaccine kapki COVID-19 laichatna singnarakpa khudingmak thengnanaba sarkarna paikhatpa yaba thabak sing paikhatli laina asidagi ngakthoknabagi khwaidagi maru oiba thawang amadi miyamda sumba pawning thina khanghanbaga loinana
Haksel amasung Yaifayumbal Mantraloina Piba Section Torang Adu, Mapung Pananga and Set Pahaiba Sini. Laisad asi Tanganaba Paikat Patorangi Sarugama Oina, Kendrama Diraja Sarkar Sing Namiam Hanglakpa COVID-19 Gamarilina Bawang Singi Paukumpi Nabagidamag, helpline number Sing Hang Dokle. Women and Child Development Mantralogy, Child Helpline number 1098, Social Justice and Empowerment Mantralogy Senior Citizens Helpline number 14567, Amasung Psychological Support Help number 08046110007 Raizagi Helpline number na 038524111668 Amasung 1800345381 ni. Sabiriba Pawasi Akaswani Imphal Degini. Imphal Municipal Corporation IMC Sahimanga Gita Mapung Phaki Bagaloina na Hasidagi dissolve Taukre. Raja Sarkar ki Serol Madahai Manipur Municipality Community Participation Act Lisingani Taragi Makada Ward Development Committee Sing Ward Finance Committee Sing Amasung IMC ki Tamga Manabatay Committee Sing Sung Hasidagi dissolve Taure. Corporation asi dissolve Tauki Bagaloina na Raizagi Mahut ki Director ng Hasidagi Imphal Municipal Corporation ki Administrator Oina Anova Corporation ama Semdriba Phawat Natraga Tha Taruk Corporation asigi Thabak Puragani Hairi. Mukhyamantri Nongthombam Biren Singh na Hairi, Raija Sida amasung Awang Nongpok Lamdamda, Lawu Singhugi Lamda Sauna Singnarakpa Singkok Hanaba Sarkar na Honari. ICAR NES Region Manipur na Sinduna, Potential Crops of Northeast India, Prospects and Challenges Haiba Hiramda Pangthokiba, National Virtual Workshop Hawdokpagi Thoramda Wangangda Sri Biren na Hai, Lawu Singhuba na Manipur amasung Awang Nongpok Lamdamgi, Ayamba Miyoy Singi Mapung Oiba Sinpham Oiri. Mang na Hai, Lamdam asida Lawu Singomadi Horticulture gi lamda saukhan handuna, Magun Laiba Pothok Sing Laiba ki amadi Malem Gatay Mafam Sing de Yonduna, Sentok Lehenabagi Lambi Ningthina Leiri. Miyam na Huzikti Pothok Hena Pothok Pagi Mathakta Magun Laiba, Masi Oiba Madi, Sabada Hawba Pothok Sing Pam Narakle Haraduna, Mukhyamantri na Masi Phanghanabagi Damag, Anova Technology Sing Sizinaba Amadi, Tonga-tongan ba Makal gi Mahimaro Sing, Thabagi Tangay Fadaba Supanki. Mukhyamantri na Hai, Lising Masamapan Humbudra Mga Dahang Dokiba, ICAR Manipur Center na Raija Sida Singthaningay Oiba Thabakya Paikhatli. Masina Longmi Singda Kanabakya Phanghanbata Natana, Raija gi Oiba Action Plan Sing Semba Amasung, COVID Laisad, Isa Amadi Ikang Tholpada Raija gi Tongan-tongan ba Vibhag Singkaloina na, Miyam gi Khudongsadaba Singkok Hanaba Honari. Longmi Singi Kananabagi Damag, ICAR na Mahusagi Oiba Pothokya Sumakhata na Puthorakhigani Haibagi Asa Mukhyamantri na Phongdokli. Tharomduda Wangangbada Lawu Singhu Mantri Oinam Lukhoi Singh na Hai, Raijagi Lawu Singhu Vibhag na ICAR gi Vaigyaniki Thawong amadi Technical gi Matenga Loinana Punna Thabak Tawminari. Raija Sarkar na double cropping na Singba Tawduna, Phawgi Pothok Hauzik metric ton lakh 5,10,000 puthokliba si metric ton lakh 8 henggar hanaba honari. Mahang na Hai, ICAR na anoba makhal gi phaw kaya puthoktuna sahi 5 gi manungda Raija sigi thamliba pothoki pandam yawba ngamgani. ICAR Manipur Center da manpower gi masing henggar hanaba gi matang da sumahana Kendra Sarkar da taksinki. Tharomduda Raija gi Lawu Singhu gi Commissioner N. Joy Singh su wangangki. Madugi mamangda ICAR Manipur Center gi tongan-tongan ba mahimarong makhal 9 su puthoki. Madugi manungda phaw makhal ahum, RC Mani phaw 14, RC Mani phaw 15 amasung RC Mani phaw 16 amadi sujak makhal ani, thoiding makhal ani amasung khamen makhal ama yauri. Tharomduda virtual oina longmi lising amaromda phawdi amadi atay Lawu Singhu gi polam singsu yanthoki. Tengnokpal Police Commando ng ngarang nungtil National Highway Sama anigi Loisi Village manakta Ecoven amadagi brown sugar amasung heroin powder gram 363 fare gari edu thawakpa miyo edu faduna case ama lokhatse. COVID-19 laiset na maram oiduna awaba ng laba Manipur gi artist singda mateng pangnabagi damak All Manipur Artist Relief Committee semkre MLAL Susindro gi yumdang si pangthokiba thoromamada committee si sembagaloina na Sri Susindro bu committee gi chairman oina hapki. Committee asina Film Forum Manipur amasung Manipur State Sumang Lila Council gi makhada leiba artist singi damak tengbang pigani hairi. Akaswani Imphal dagi pauta biri. Leiba asida hauji COVID-19 gi active case ki masing lakh 10 gi makhada leire. Haksel Mantraloina hai Bharata hauji COVID-19 gi active case lakh 8,13 rom tamak ngaire. Haukiba pungkun marida COVID ki anoba case 1,993 thengna ki. Masi numit 9 gi matungda khwaidigi hanthaba sangni.
thangna thangnana 138 ni suba numit oina ngasi su naba pharakpa migi masingna nauna thengnaba positive case ki masingdagi henki haukiba pung kunmari da covid ki anaba lak ama 138 naba phakhibaga loinana naba phakhiba migi apunba masing koti 2 lakh 32 lising marfu hele naba pharakpagi changsu hojik chada 35.3 mari yaure haukiba pung kunmari da covid positive oiba punna mioi lising ani satret kuntaruk sikhibaga loinana leina asidagi sikhiba migi masing lakh 3,800 subna kunthama thoi sure sayolgi oibna positive oibagi chang su chada mangagi changdagi tatharatuna hojik chada 3.3 da leire nongmagi oina positive oibagi chang chada 3.3 da leiri leibak sida covid-19 gi sample sing test tawbagi chang su singthaningai oina hengethibaga loinana hojik phawbada punna sample koti 39 gi mathakta test tawkhre aduga leibak sinba thungbada chathariba vaccination drive ta covid ki vaccine dose koti 15 lakh 30 gi mathakta kakhre Rajya Singh amasung Union Territory singda hojik phawbada kendrana covid ki vaccine dose koti 13 lakh 38 hena vaccine sing asi kakraba matungda hojik dose koti 1 lakh 5 rom lem hori haksel mantraloy na hai lakh liba numit humni asida Rajya Singh amasung Union Territory singda covid ki vaccine dose lakh 93 lising ifumdoi hena pinaba thorang tauri Madhya Pradesh ta coronavirus ki ani suba web laksin bangamle ngarang rajya du da covid-19 positive oibagi sang sada sino 10.3 oikhi noksa banglada sarkar na hayengdagi hauna akakna ba hiram khara da komthokpaga loinana rajya du da thamlakpa thingbasing adu thasi ki kunthra phawba sangdokhre Tokyo Olympics Games haugadaba numit ni phuni phajilaktabaga loinana games asida saruk yagadaba Bharat ki sanaroi singna sukanna sem sari Olympics series ngasi Tokyo Olympics ta Bharat ki fencing gi asa thamlibi Bhawani Devi gi matang da khangminasi Bhawani Devi lising majamapan marfudra humdoi gi August 18 da Chennai da pokhi Olympics ki nupi gi fencing da qualify oiba mangna ahanba Bharat masani Bhawani gi ahanba international match mangna chahi 13 khaptamak subada Turkey da sanakhi lising ani 12 da Bhawani na jersey da pangthokiba Junior Commonwealth Championship ta mahaki ahanba individual gold medal fangki aduga championship aduda Bharat ki team na silver medal fangki lising ani 13 gi Philippines ta pangthokiba Asian Games ta silver medal fangki madugi matung sahi ama leiraga Belgium gi Flemish Open amasung Mongolia gi under 23 Asia Championship ta Bhawani na silver medal fangki lising ani 13 ki Canberra gi Senior Commonwealth Fencing Championship ta Bhawani na gold medal fangduna anoba itihas semki Bhawani Devi hojik Tokyo Olympics ta saruk yanaba sem sari lebak sigi miyam nasu Tokyo Olympics ta mahangna Bharat ki mingchet purakani haina sauna sa tauri loiselakpada COVID-19 dagi ngakthoknaba face mask uppa phut taruk lapna na leiba khusa amadi mai mit taru tanana thamba haiba asamba thawang ahum asing ngakna chapinaba amu hananing singjari aroibada maroiba pau amu hanna Manipur da hauki bapung kunmari da COVID ki anoba case satret marifu manga thengnaki positive oiba miyo nipan sikhi Imphal Municipal Corporation sahi manga gi tama pung phakhi bagaloinana masidagi dissolve tawkhre Mukhyamantri N Biren hairi lawu singu gi lamda mayok nariba khudongcha daba kaya ko khanaba sarkar na akanba thabak paikhatli leibak asida hauji COVID-19 gi active case ki masing lakh 10 gi makha da leire amasung Bharat ta hauki bapung kunmari da COVID ki anaba lakh 1,38 naba phakhi bagaloinana naba pharakpagi chang sada 10.3 yaure Paulo Jare